Makha tarakpa asina Aroiba Saruk asi oigadore. Ahing hokre nongalakle ayuk angan bagi numit na nongpok thangba tiada tarang hundorakle. Kanchi lekonda malika maloti uri reina jingba lai kibik na maka phana sakai Madhabi su mapungninda mawol khanduna lekol manung sangkre. Ningthina sakai raba malika do yandai thanna hekle. Yandai dagi lay amamam lokhatuna pareng lengba horakle. Lay pareng adu yengduna aremba lay pareng niko. Aina pungning da hukning ba migi ngaksamda su hukpa phangdre ko asi hairaduna mamit ani dagi chintarakpa pina lay pareng adu pumso chotkre. Matam adumaktada direna ayu anganba dagi koithorakpada kansi lekonya ningthi jaraba yenge haiduna mafam aduda changsilamba. Lamboibigi masak purabi nupi macha amana chiklaba mafam aduda lay pareng paiduna mamitagi mapi sintaraba adu urubada ingakladuna ngahak leptuna leire hairei. Lay pareng lengli nahakpu kansi lairembira natraga napuroiba kainabagi maichak na ngaroduna matau yengba ngamdaduna mayum panba nupini haiber khanduna nangi aduk nauraba lengang sangba phi setlibano kanana kari maramgidamta nangi namitaki pirang sinthabage Madhabina mapungninda loliba muti adu mamangda urabada karigumba amana khumdana karigumba amata sukhumdana mamita ira chenduna direna munna yengduna leire. Direna sakham adu ubada thawai sokladuna muhanglai. Lay pareng lengli bi hayu naning thungdaba kari leibage aina nateng pangba yaba thabak oirabadi thawaiga sinaduna nangi naning thungnaba hotnage. Madhabina magi asumba parisoi taklabadi diren ga rajen ga machanupi luhongba se khaithingaiba thokpa tare haina khanduna magi parisoi takhidre haire. Athauba aidi lamboibini apamba thadoklabini maram asina tayangpana sida ining thungdaba pot karisu leite aigi hokhiba punsi su lengang sangba phijet setuna lelagle aroiba punsi su phijet asina loigani asi hairaduna mamitta gi ira sintharak-tuna masa adu pumso chotlakle. Direna adudi lay pareng adu karigidamakta adu cheksina lengbage kari tawduna mitagi pi sinthabage Madhabina kapna makhol ningna kumlai aina lay pareng asi hukningba ama layduna mitki pi marikaloinana lengkhrabani tagup taraiba lay pareng nati asa yamna chawna lengkhrabani aigi punsigi aroiba parengni taibangpan asidadi lay pareng ase hukpa yaba mafam ama thoktre. Handaki mapoki di ining thungna pareng huknaba matam phangdre tana thanaba laytraba mafam aduda pungning tapna huklurage asi haiduna phijina mamai khumjinduna hingna kable. Ngahak layraga wa machet oina hairei athauwa nanga ngasi unaba si yamna phare ngasi egi aroiba numit aroiba pungja aroiba mikupni karigumba amatang unarabadi matang kuinagi wa amatang ningsinglamge haiduna ngairibani haige haina matam asuk kuiriba ngamlaktre puningi wa se phongdoktrabadi matam kuina laman tonduna leiba tare kanagumba mi amana arepa wa tungda khanghanjarake haiduna wa sakhiba kanagumbi ama thiraklabadi asum haina tambiu arepa wa khanghangadaba handaki mapoktadi natre tana thanaba laitaba mafam aduda pungning tapna khanghanjarage wahai kya mramase hairamlaga lay pareng ado thamoida chena konsinkhre diren gi paklaba laibak ado muktang singna yenglamlaga awang pangduna thuna yangna chatkre nami adudagi hongna Madhabi bu taibangpan asida kanana su ukhidre. Matungda direna Madhabini haiba khanglaktuna yamna wana khongul likhi taigumasung mafam kadaida uba phangkhidre. Jandan pambi kayana chingman marakta singlakta mang gumbada arembada ukang oiduna thakriba leirang du cheksinna kangkhraganida arembada pungning hakchanga loinana khang hauraroine kana amatana. Matang asida Madhabi gi aroiba chapter loisinjare taigumasung Madhabi sida koina
magi launing ba sahitya gi di history di nate itihas nate adu literature is literature karigi noina haibada khoigi madhabi si ihan han ba maktada aikoina yamunna lairik se parak pa matamda aikoina soidana khangani ihan han ba chingya gi lekolda madhabi ga uri reiga ani se biren chi unagi ba matam sida birena magi wafam khuding maksi mahakna phongdokhiba si madhabi na wa ama phawa ngang khide matam duda mabani se mata su sanai aduga yamna su luna su tinai adubu ihan han ba sacrifice taw base madhabi na taw greba karigi noina haibada uri reina biren gi mafamda magi nungsi base yamna phongdokre uri rei si tasengda makkidi mahakse yamna mamai kanbi nupimcha sunnate ma su yamna innocent oijaba adugi nungsi bagi yamna romantic oiba peretuni moi ani maki thengnari ba mikupse adubu madhabi di yamna chinglembi mana sacrifice am khak taw thokhreba karigi noida mana unaraba matung sida ita uri rei aigi thamoi sidi kanagumba magi mafamda kathokre aduna aidi yum palaroi chaka thungada charage aduga karigumba nangi awaba tara matamda aina mating pange haiba khaki pambum tingba se mana han ba chapter sida mana kanamtagi dos tawdana mahakna mana sacrifice taw thokre maramdi uri reina biren si yamna nungsijaba ada manung sijay haidana phongdokhrabani mana madaiduda amu yelubado adu tawgadobagi sarupudi punsi simane mi amagi dangta sacrifice tawraga magi maning thungjasanu haibagi sacrifice muto aduni Dr. Kamal na khwaidagi maru oina magi madhabi upanayasida utliba magi nungsiba ase akoina masidagi akoina munna yenga kanda atopa angang singna sum akoi discussion tawi moina karigumba matamda akoi UPSC exam da yawi magi part magi macet se aina khaidoktana aina ngamjaba sakti akoina angang oringai dagi tamakpada class 9 da madhabi tame akoi class 9 da tamakpa madhabi sidi yamna romantic oiraga mathong maram khangdana akoina madhabi sidi ngau da ngaujaba matamduda Dr. Kamal si yang ngauba kabim ne akoina aduda ngasagi yana bada akoina operation tawdana yengseba akoi pabiriba khudingmakna so angta yengbiyu aduga karigumba matamda discussion tawse haraga su literature haisidi history ga sumanade literature sidi literature ni adu imaginative ni aduga Dr. Kamal na sumagi imaginative ni aduga mana madhabi se sacrifice tawhallakanda ma ngasagi uri rei sigi ningbase thunghallineba aduga mana sacrifice tawthoktraga di mabani di punsida kaunadabasu yae aduna akoina yengsi nupi singse anambana Dr. Kamal na utlise nupi di sacrifice taw haibaneba adu kathu haibaneba aduna madhabi na kathu ini mase aduga mana karigino mana chaka thungada chani aidi yum palaroi haibok singda lainingani adu tawrani ada tawrani na mana mayam ama magi life sida tasallaga tawribise ma Dr. Kamal na tawriba tawhaliba sacrifice to aduneba madhabi na tawrise masi haijaningi adu nainabagi di aroiba naiba nate karigumba matamda kanagumana hangbirapasu yawi hai Dr. Kamal na kai lairik iramge haina Dr. Kamal si tasengba makidi magi upanyasidana yamna akoigi kano tawna iba aduga lairik yamna ibagi matamse mase magi punsiriba chahiduga aduga kahena brojendergi lohongba kauba amasu aduga tamna kauba kaino ama akoigi chingnung mana silongda tamingai matamda mana tamna se sum tamna kauba useksina khongbase mana dum thiraga chatli ka hai aduga mana tamna se iramba
ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯁꯨ ꯌꯦꯡꯁꯤꯟꯖꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯃꯛ ꯇꯥꯟꯅꯁꯤ ꯍꯥꯏꯗꯤ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯁꯣꯂꯨꯁꯟꯗꯣ ꯈꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯤꯇꯔꯦꯆꯔꯒꯤ ꯃꯥꯒꯤ ꯄꯤꯔꯤꯕ ꯑꯋꯥꯡꯕ ꯃꯥꯅ ꯄꯤꯔꯝꯃꯤꯕ ꯁꯃꯥꯖꯁꯤꯗ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯃꯥꯖꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯔ ꯅꯨꯄꯤꯁꯤꯡꯁꯦ ꯀꯃꯜꯒꯤ ꯚ꯭ꯌꯨꯗ ꯑꯩꯅ ꯁꯨꯝ ꯃꯥꯒꯤ ꯄꯔꯥꯁꯤꯡꯁꯦ ꯅꯩꯅꯔꯛꯄ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯨꯝ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯀꯃꯜꯒꯤ ꯚ꯭ꯌꯨꯁꯦ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯎꯖꯕꯒꯦꯅ ꯍꯥꯏꯕꯕꯨ in my own ꯚ꯭ꯌꯨꯗꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇꯒ ꯈꯠꯅ ꯆꯩꯅꯕ ꯁꯤ ꯃꯃꯥꯡꯉꯩꯗ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯅꯨꯄꯥ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯡꯁꯤꯅ ꯁꯦ ꯂꯥꯏꯛ ꯈꯣꯏꯃꯨꯅꯤ ꯀꯥꯏꯅ ꯈꯣꯏꯃꯨꯒꯤ ꯃꯃꯤꯠꯀꯤ ꯌꯥꯝꯕ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯈꯠꯅ ꯆꯩꯅꯕꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯁ ꯂꯥꯏꯐ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯗ ꯗꯥꯛꯇꯔ ꯀꯃꯜꯅ ꯑꯗꯨꯝ ꯈꯜꯂꯀꯥꯟꯗ ꯃꯁꯤ ꯑꯃ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯑꯀꯥꯟꯗ ꯑꯃ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯐꯩ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯀꯥꯟda ꯃꯥꯅ ꯃꯥꯙꯕꯤꯁꯦ ꯌꯦꯛꯑꯝꯕꯅꯦꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯧꯖꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯝꯃꯛꯄꯁꯦ ꯀ꯭ꯂꯥꯁ 9 ꯀꯥꯕ ꯑꯗꯨꯋꯥꯏꯗ ꯇꯝꯃꯛꯄꯗꯨꯗꯤ ꯑꯁ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯨꯗ ꯄꯥꯅꯤꯡꯕꯗꯣ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯗꯒꯤꯒ ꯆꯠꯂꯒ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇ ꯇꯤꯖꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯒ ꯌꯨꯝꯗꯒ ꯆꯪꯗꯅ ꯑꯩꯒꯤ ꯏꯕꯨꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯀꯥꯏꯒꯤ ꯑꯗ ꯃꯉꯣꯟꯗꯒꯤ ꯃꯥꯙꯕꯤꯁꯦ ꯂꯧꯔꯨꯗꯣꯔꯤꯕꯅꯤ ꯃꯥꯗꯤ ꯀ꯭ꯂꯥꯁ 10 ꯀꯥꯈ꯭ꯔꯗꯣꯏꯅꯦꯕ 9 ꯀꯥꯕꯗꯅꯦ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯦ ꯑꯗꯣ ꯃꯉꯣꯟꯗꯒꯤꯒ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯗꯅ ꯑꯍꯤꯡ ꯇꯨꯝꯗꯅꯒ ꯑꯁ ꯃꯗꯨꯗ ꯅꯨꯡꯉꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯑꯗꯨꯅ ꯃꯥꯙꯕꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯃꯥꯙꯕꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯉꯥꯡꯍꯜꯒꯤ ꯖꯍꯦꯔꯥꯕꯨ ꯑꯣꯏꯔꯣ ꯐꯖ ꯐꯖꯕ ꯀꯕꯤꯇ ꯁꯛꯇꯤꯁꯦ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇ꯭ꯔꯕꯥꯛꯇ ꯄꯣꯛꯄ ꯑꯗꯨꯒꯨꯝꯕ ꯂꯝꯌꯥꯟꯕ ꯃꯍꯥꯀꯕꯤꯁꯤꯡꯁꯦ ꯁꯤꯒꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯟ ꯂꯤꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯦꯟꯖꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯕꯦꯡꯒꯣꯂꯤꯒꯤ ꯃꯌꯦꯛꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯃꯩꯇꯩ ꯃꯌꯦꯛꯇ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯃꯩꯇꯩ ꯃꯌꯦꯛꯁꯤꯗꯗꯤ ꯂꯣꯏꯅꯃꯛꯁꯨ ꯍꯦꯛ ꯐꯪꯗ꯭ꯔꯦ ꯍꯥꯟꯅ ꯌꯥꯝ ꯐꯪꯉꯝꯕ ꯂꯥꯏꯔꯤꯛꯁꯦ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯦꯕ ꯃꯥꯙꯕꯤꯒꯁꯦ ꯌꯥꯝ ꯂꯨꯅ ꯊꯝꯖꯔꯦ ꯑꯩꯈꯣꯏ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯦꯅꯤ ꯄ꯭ꯂꯦꯁꯇ ꯃꯥꯙꯕꯤꯒꯁꯦ ꯍꯦꯛ ꯐꯪꯕꯁꯨ ꯑꯣꯏꯗꯦ ꯇꯥꯟ ꯆꯥꯔꯨꯔꯒꯁꯨ ꯑꯗꯨꯝ ꯍꯦꯛ ꯐꯪꯕ ꯑꯗꯒꯤ ꯑꯉꯥꯡꯍꯜꯒꯤꯒ ꯑꯗꯨ ꯑꯌꯥꯝꯕꯅ ꯃꯩꯇꯩ ꯃꯌꯦꯛꯁꯤꯗ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯒꯤ ꯃꯇꯝꯒꯤ ꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯍꯩꯇ꯭ꯔꯕꯅꯤ나 ꯁꯤꯗ ꯈꯤꯇꯪ ꯔꯤꯗꯤꯡꯗ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯅꯕ ꯍꯥꯏꯅ ꯑꯩꯅ ꯈꯖꯤꯛꯇꯪ ꯇꯧꯖꯕꯅꯤ ꯑꯗꯨ ꯌꯥꯝꯅ ꯈꯪꯍꯩꯕꯒꯤ ꯋꯥꯔꯤ ꯉꯥꯛꯁꯨ ꯅꯠꯇꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯤꯒꯤ ꯔꯤꯗꯤꯡꯁꯤꯃꯗꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ UPSC ꯑꯦꯛꯖꯥꯝꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯗꯩ ꯂꯃꯟ ꯌꯥꯎꯔꯤ ꯑꯗꯨꯒ so many ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯌꯥꯝꯁꯤꯅ ꯏꯕ ꯃꯌꯥꯝꯁꯤꯒꯤ ꯑꯕꯗꯥꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯃꯌꯦꯛꯇꯗꯤ ꯂꯣꯏꯅꯃꯛ ꯈꯪꯕꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯖꯔꯛꯄꯁꯦ ꯁꯤꯒꯤꯗꯃꯛꯇ ꯄꯥꯖꯕꯅꯤ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯖꯔꯒꯦ